खंगहौदना करिगुंबा अदोमगी फोनदा अदोमगी क्लोज फ्रेंड नत्रगना रिलेटिव्स अमा अवाबा तारे पैसा खरदंग मतेंग तौबियु हाइना वीडियो कॉल तौरक्ले हाइना खलसी सिचुएशन असिदा अदोमसु नुंगाइतबा कौबनिना पैसा अदु मतेंग पांगथोक्लुरे अदुगा ngaihak लेरगा नंगना अमुक कॉल तौरगा कमाई तौरे हंगलुबा मतमददी नंगना पैसा पांगलुरिबा मरुप नत्रगना रिलेटिव अदुना नंगोंदा कॉल तौखिबा लेते करिनु नंगना हाइरिबा वादो हाइना असुमना हाइरक्लबदी अदोम करी फौबिगनी अदुगा मसी मतौ करमनसु ओइथोक्लिबनो मिसक अदुनदी नंगोंदा डायरेक्ट वीडियो कॉल तौरक्लगा नखोय अनि लाइव ओइना वारी सानखिबनी अदुगा मतौ करमना फ्रॉड ओइरमलिबनो हाइबा असिनी असिगुंबा केस असि ngasi वर्ल्डगी मफम कयादा थोक्लमबदगी इंडियादा फाउबा यौसिलक्लबनी आर्टिफिशियल इंटेलिजेंस असिना एडवांस ओइरक्लिबा मखै अइखोइ मियोइबा असि हिंबदा डेंजरस ओइबा नोंमनोमगी असुम हेलक्ली मरुप मयामबु DAshil 2.0 4Ever की अनोबा वीडियो असिदा तरामनो उक्चरी वीडियो सिंग असि हाना अमुक्तंग येंखिसि जैसे प्राइम मिनिस्टर को क्या मालूम प्रिय विराट कोहली ने सिद्ध क्रिकेटर विराट कोहली ने और पत्ती दुश्मनों ने उसके घर की जानवर ही भिजवा दी थी। मैं अरबी में कुछ वाक्य बोलने का प्रयास कर रहा हूँ। असिगुंबा वीडियो सिंग असि व्यूअर सिंगसु अदोमोदोंगी इंस्टाग्राम अमदी फेसबुक ता सोइदना थेंगनबिरंगनी अदुगा वीडियो फोटो सिंग असि AI अमदी डीपफेक की मतेंगदगी सेमलिबनी हाइबसिसु खंगबा मियोय अदुमक यावरमगनी अदुगा खंगदबा मीनदी हेलमगनी मसिदा अइखोइना खंगनिंगबा हंगनिंगबा वहंग अमखक लेरी ngasiगी AI gi anoba world asida satharagliba advanced AI deepfake sing asi just video semba memes semba natragana photo semba khaktada sijannagadoribra masina aikhoigi real life asida akaiba pirakloidabra haiba asini wahang asigi pakhumadu amuk khangminasi Hong Kong da leiba Beron Chan Sungching hairiba misak asi multinational company amagi senior superintendent ni noma mangonda UK based headquarter dagi video conference taunaba mail amakhak laklami ahanbadadi mahaknasu mail asi phishing oirangani fraud oirangani khalami adubu meeting asi yauraga yenglage khanduna meeting adu join torami meeting asi multi person video conference meeting ni हाइबदी मीटिंग असिदा मियोय अतोपा कया अमसु यावी हाइबनी वीडियो कॉन्फ्रेंस असिबु लीड तौरिबा UK बेस्ड कंपनी असिगी चीफ फाइनेंशियल ऑफिसर ना होंगकोंग दा लेरिबा बेरोन चान असिदा सीक्रेट ट्रांजैक्शन अमा तौरकनबा हाइरमी मीटिंग असि हौत्रिकांददी बेरोन नसु मीटिंग असि फ्रॉड ओइरमगनी खलुबनी अदुबु मीटिंग असिदा वीडियो कॉल ओइना फेस टू फेस उनरगा मखोय स्टाफ मसेल वारी सानरबा मतुंगदगिदी महागनसु सीक्रेट ट्रांजैक्शन अदु तौथोखी अदुबु ट्रांजैक्शन अदु अपिकपा मसा मसुगा नते $25.6 मिलियन की ट्रांजैक्शन नि इंडियन करेंसी दा हाइरगना अराउंड 200 करोड़ की चांगनी मसिना ताकपदी डीपफेक असि सीजन अदुना वीडियो कॉल तौरगा बेरोन चांदगी लुपा करोड़ सनी मुक असि फ्रॉड तौखिबनी इंडिया की स्टेट केरला दसु मसिगा चप मानना थोखी केरला की कोजिकोडे दा लेबा राधा कृष्णन हाइरिबा मिसक असिदसु नोंगमा अननोन नंबर अमदगी वीडियो कॉल तौरखी हाइरी वीडियो कॉल तौरखलिबा मिसक अदु आंध्र प्रदेश तगी महाकी थाइनगी मरुप अमा ओइरमखी वीडियो कॉल तौरखलिबा मरुप असिना महाक हॉस्पिटल दा लेरे मरम असिना लुपा लिसिंग निफुदा अथुबगी ओइना मतेंग तौबिरा उ हाइरमी मरुप अमना हाइरखलिबनिना राधा कृष्णनसु लिसिंग निफु असि कापिखी अदुगा ngaihak लेरगा अमुक कॉल तौरक्लगा पैसा कोनद्रे लिसिंग 35 गा कापिरा उ थुना सिंगलके हाइरमी मसिदगी राधा कृष्णन चिंगरकपदगी मंगोंदा हानादगी लेबा मरुप अदुगी मोबाइल नंबर अदुदा कॉल तौरगा क्रॉस चेक तौरुबा मतमददी ममानबा अदुना राधा कृष्णन दा कॉल तौखिबा लेते हाइरक्लमी मतौ असुमना डीपफेक कॉल असि सिजनदुना राधा कृष्णन दगिसु लुपा लिसिंग निफु असि फ्रॉड तौखिबनी अइखोइनदी चौखटले टेक्नोलॉजी एडवांस ओइरक्ले हाइदुना हराउरिबा अदुगा मसिगी रिजल्ट ओइना अइखोइदा फंगलिबा असिदी अकीबगी मसकनी डीपफेक वीडियो कॉल असिदगी हेंदोक्तुना मसिगी फेस एडवर्टाइजमेंट वीडियो असी अमुक्तंग येंगमिनसी विश्व प्रसिद्ध क्रिकेट खिलाड़ी और हमारे प्रिय विराट कोहली ने Do you like to play too? I advise you to वीडियो सिंग असि येंगबदा नत्रगना वॉइस सिंग असि ताबदा अक्षय कुमार अमदी राजत शर्मा नते हाइबा सुंगम ngамलोय हौजिक्ति AI असि कयामुक एडवांस ओइरगे हाइरगदी वॉइस डबिंग तौबा खक्ता नतना
chin lengba facial expression asisu chap manana tawba ngamle masina video asi fake ni toksinabani aranbani haiba fawba khandokpa ngamloi recently Akshay Kumar nasu mahaki fake advertise asigi mathakta cyber complaint fawba tawkhrabani adubu asigumba fake advertise asi market asida masing khangdana chalairi masi AI gi maral oigadoribara natragana miyoiba aikhoigi asoiba oigadoribara tasengnadi AI asi afaba saukhatpa lambi good cause ki damakta puthorakpani adubu aikoi miyoibagi haunabi afaba lambi da sijanabadagidi fattaba lambi da sijanabana henba asini asigumba deepfake advertise asi India da khaktanatana international market asi dasu aduki matik trending oiribani Twitter X da deepfake advertise haina search tawada advertise masing khangdana tholakani karigumba aina isaigi lyrics ama ijaraga AI artificial intelligence asi sijanaraga aina ijariba isai asi hani singi khonjelda sakhalle haina khalasi adu oiragadi isai asigi copyright asi kanana oigani masi haujuk fawbugi oinadi proper copyright act oina leitri miyoi kharanadi masi copyright free ni haina khanari adubu masina artist singer singi lambi asidadi achauba akaiba ama piri AI model sing asina human voice asi directly copy tawba nate AI sing asida masing yamlaba data set kaya ama pisinduna AI asi train tawhali aduga anoba output ama puthokhali bani April 2023 da Ghostwriter 977 hairaga khangnariba misak asina TikTok da video ama khak share tawrakhi video asigi background da isai ama happy aduga video asida asumna iri I use AI to make a Drake song fit the weekend isai asigi mamingna heart on my sleeve haina tholi video asi aduki matik viral oikhi isai asi tasingna Drake amadi weekend na collaborate tawraga sakpa mali video asi just entertainment oina semkhibani adubu Drake nadi masida sauningbadagi legal action lawki case asida Universal Music Group nasu isai asi social media dagi loinamak delete tokhi mataw asumna AI asina artist singer singi punsi dasu achauba akaiba ama pirakli haibasi takli AI asi hek lakpadagi Prithvi asida achauba akiba ama purakli masibu technophobia natragana AI anxiety hairaga khangnari haukiba sahi manga taruk asidagi AI asina aikhoida achauba awonba kaya ama purakli channel asi yengbiu Unreal Keanu Reeves hairi channel asida actor Keanu gi deepfake asi sijanaraga video semlaga YouTube ta thagatli aduga video asida uriba misak asi real Keanu adumak mali masina haujuk fawbugi oinadi actor da akaiba piraktri adubu Indian actress Rashmika gi viral video asisu viewer singna soidena thengnabiramgani masida Rashmika khaktanatana Alia Bhatt amadi Sara Tendulkar gi deepfake video su viral oikhibani video sing asi hek ubada makhoi gi mathamoida kari fawramgani makhoi gi family member singna kai khalamgani Rashmika amadi Sara Tendulkar nasu makhoi gi Instagram gi matingdagi viral video aduna makhoi da kari fawki haibasu miyam da share tawrakhibani kona thangda video sing asi ban tawkhi adubu once internet ta thadokhi baibasi 100% delete tawba muthatpa oithokloi deepfake asi sijanaraga miyoi kaya amana masing khangdana scam tawri miyoi kaya amagi punsi manghanna ba honari AI asi good cause ki damakta semkhibani aduga masibu misuse tawbasu masing khangdana hengalakli hairiba AI model sing asigi marakta Sora hairiba open AI asi amuk thorakli Sora asi text to video AI model ni masigi AI model asi tasingna next level amani masidagi semlakpa video sing asi hek yengbada AI na semlakpani haiba fawba khangba ngamdabagi mawongni AI asina miyoi kaya amagi punsi miyoi kaya amagi thabak loisilakli artist photographer video maker singer kaya gi punsi thupjilakli Sora AI asi just horakpada ngairi beginning stage ni masi fawbada aduki matik advance oiribani adubu masina kushalaklabadi aikhoida kari ohelakani haibada akiba fawi aduga masida khanaba yaba wafam amaga leidi AI model sing asi human database sing asi sijanaraga train tawribani haibadi AI na tawrakliba thabak sing asi aikhoi miyoibana hana tawkhiba thabak sing adu yenglaga matau tamlaklibani haiba asini aduga Sora asisuni miyoibana namkhiba millions of stock video footage yenglaga train tawribani aduga masida aikhoina khanglingliba asina AI laklabanina aikoi miyoibadi thabak tawba hantharaklagani haibadi camera sijanaraga photo kapa video namba hantharaklagani tawnaraklaroi AI da loina semna khragani
AI lakpadagi miyoibana thabak tawba lepkhrabadi AI sing asidi karaidagi database lawraga training tawgani haiba wahang asini isam samna hairabada AI na miyoibagi matau tamlaga miyoibagi thabak munkhiba aduga AI lakpadagi miyoibana thabak tawba tokhiba aduga miyoibana thabak tawba lepkhrabadi AI na kanadagi matau amuk tamlaga training tawgani haiba wahang asini masina paradox ama create toholi masida viewer singi kari mot lebage comment tobiramu